Standard robot ki athing ba laukthokri PWG January ki tangmarida Central Government amadi Manipur lengakna education bu lalong am oina sizinaduna lakpa marakta miyoi kharana masibu lalonbegi thapakta satharagli adumakpu KCPWG na mahi loisangbu sendal lambi oheloi hairi amadi Standard robot ta thamkiba athing ba handokpa laite hairiba mahi loisang asida mahairoi sikiba asi ahumlak surabane laihawriba mahairoi singi khanduna lupna ngakpiduna lakpane hairiba misi asigi asengba mihatpa kanano haibadu lupna thiri amadi khangane atai teaching staff non teaching staff bench service amadi management da salairiba singi mathakta lupna thamkiba athingba adugi mayokta thabak tawrakpana makhoigi mathakta wahang khara hangle bibisna laikhidaba asi makhoigi masa oirabadi misi adugi langla langjun puthokpada mateng pangloidra school gi mapu adugi misang sangadra natraga masa gi misang misi adugi adubu asengba likhun adu pamgadra lup ka singnaraga kayam kuina hingba ngamgani lupna ahakpa sairak pirak loi haina khanbara bibisna gi misi makhutmakna hatrabasu saruk yai haina lobda masana yarabara makhoi sel kya phangle haibasine Matiksana pakhum pifam thue Standard Robot Private School gi association ga samnaramba thoklabadi association gi thaupu basing adu afabo oiroi misi adu da senai haina laukthokhiba miyoi singna lupta sanglaktuna thigatpa mating pangmana hena afabo oigani aroibada January thagi manungda Standard Robot School asida tamliba mahairoi mama mapa singda khangalibadi atopa school singda hongdokpinaba haijari matung tarakpada aphapata masana pugadabini haina su pau sina makhatana palli. Thank you.